ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯂꯥꯛꯄ ꯃꯤꯌꯥꯝ ꯑꯃꯗꯤ CSOꯒꯤ ꯃꯤꯍꯨꯠꯁꯤꯡꯅ Chief Minister N. Biren ꯐꯝ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯏꯔꯥꯡ ꯍꯧꯔꯛꯄꯗꯒꯤ ꯐꯝ ꯊꯥꯗꯣꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯔꯤꯖꯤꯒꯅꯦꯁꯟ ꯂꯦꯇꯔ ꯁꯦꯒꯥꯏꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁꯁꯄꯦꯟꯗꯦꯗ ꯑꯦꯅꯤꯃꯦꯁꯟ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯦꯁꯤꯗꯦꯟꯠꯁ ꯔꯨꯜ ꯊꯝꯕ ꯌꯥꯔꯣꯏ, MLA ꯃꯤꯅꯤꯁꯇꯔ ꯑꯃꯠꯇ ꯔꯤꯖꯥꯏꯟ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯀꯣꯀꯣꯃꯤꯅ ꯇꯛꯁꯤꯜꯂꯛꯂꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯃꯅꯤꯄꯨꯔ ꯈꯣꯡꯆꯠꯇ ꯂꯥꯛꯂꯝꯕ ꯀꯣꯡꯒ꯭ꯔꯦꯁ ꯂꯨꯆꯤꯡꯕ ꯔꯥꯍꯨꯜ ꯒꯥꯟꯙꯤ ꯉꯁꯤ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯃꯣꯏꯔꯥꯡꯗ ꯆꯠꯇꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒ ꯍꯛꯊꯦꯡꯅꯅ ꯎꯅꯔꯝꯈ꯭ꯔꯦ꯫ ngasi nongalamdai pung 3 taba duaida maikai kiyadagi lakpa masing yamlaba miyamna Thoubal district ki khongjomda leiba Thoubal district BJP ki office ta landaram lei amasong sedasida irang leibadagi Department of Education S na hayeng July amadagi normal class hauragani haina taurambadu July thagi tang 9 fauba amuk yaithokre